ngasi phong ki batuan tuan ma manipur si phong sing digi amasung thoki ba thodo wathok sing digi maroi ba ipau sing myam da thamjagi han mada narol gi thodang pauksi de phong ki yam namak nuai ningai soi ba sum thamoi sunai hoi ba pong ka tang han myam da thamjagi mama mapa ni mak lai khidrawi kini phel oiduna lakthokraba nupi masa magi yum sabi ga dawri kaksing district ki manung sana leiba hianglam hiran maidigi sai mapan khakta ngai ribi mama mapa ni mak lai khidrabi nupi masa magi kini nama phel oirakpadigi manipur lenga ki minister gi miyeng makhada Jenims hospital da lemna layeng sathaduna amadi operation tawduna phel oiraba kini lakthokraba tungda yum sana ba thorang tawba amu hokre apokpa apokpi ani na khunuk lamla batungda nupi masa dugi mabung oinam dina Elias irabat sai kungamarina yamna wana yok sarakpada khanghauduna sai mapan khakta ngai ribi nupi masa du ye thangba kini phel oirakibani awabe imung adugi ma pau du manipur nungti gi phongba pauksi ema da phong khra batungda pauksi esi social media ra pak sana sandorakpadagi manipur lenga ki minister Biren gi poktak matungina minister gi manaw nupa boy Elias Rajendron Masamak laktuna imung adugi awana adu urura batungda angang nupi masa adubu CM gi pokta matung ina Jenims ki kangbu ama laktuna lakhotla batungda nupi masa adugi phel oiraba ki ni edu lakthuki amadi imung adugi yum ama sana ba madi nupi masa adugi mabung oina dina Elias erabotpu masaga sanaga da thaba amo pigani haina Chief Minister Birena lakthuki bani Chief Minister na lakthoki badu thaba oina onthok pahau boina ngasi CM Biren gi manaw nupa Rajendro DC kaksing sumorji salam mafam adu laktuna yum madu sabada sangadaba Sinpham amadi yum thakupna batin khusina khrairi yum sabada sangadaba tin adu DC kaksing sumorji salam na maki lanai Sinpham digi pi bani hari hianglam gram panchayat ki pradhan elangbam santibala na phongdorakpada lambi ki khudong thiba thaudo amada apokpa leikidraba matung apokpi mama sumasagi anaba amana leikidraba matung makhoi gi sei mapan na ngai ribi masanupi oinam sana khanghaudana kini nama yaraktabadigi laikai gi club amadi maira paibi singna Loinabi duna social media gi khuthang na miyamdagi mateng nirakpadigi minister N Biren gi nakong yaukiduna maki manaw nupa N Rajendro thabiraktuna Sangba Sinpham sing puthokpiduna layeng bibadagi haujik naba farba matung makogi phibam soklaba yum yengluraga yum ama sabina ba thaurang torakpa sida mateng pangnaba minister na special package ama langmaidong DC block ta hapirakpadagi Sinpham adu angang asida ngasi khusinabani yum asi sabada sangba jinga singsu kaksing DC gi mekedigi lanai oina tengmang pibirakpa langmaidong DC block ki video nasu lanai oina sel gi tengbang pibirakpa Chief Minister gi manaw nupa N Rajendro gi maikedi su yamna ba Sinpham sing tengbang pibirakpa loinana tengbang birakpa punama pusu thagatpa phungdoki mangna makhata na phungdorakpada Chief Minister N Biren gi asigumba lairaba mihamna piri ba tengbang asi thagatpa phungdokpa loinana manung hanjina sothna lairiba hianglam khungang asida Jal Jeevan Mission ki makhara paikhaliba thabak thoram sing asi ayamba loire hairabasu mai pipe ki asauba ohoba kya lairi masida thabak toriba department gi miyoisina paikhaliba thaba sida laithokpa leitanaba Chief Minister na miyeng sangbiduna hianglam gi miyamda pipe ki ising marik amata oirabasu thapka phanganana bagi tanjada pibirabadi Chief Minister bu hianglam gi miyamna ngamkhai leitana thagatpa phongdokani hainasu phongdorakli makasa tarak point iraiba koksi da phongba topa paukrana agnebir wathu ki matangda khanaba laikide opposition gi MP ahum thokre Agnipat military recruitment scheme gi matangda khanabagi ayaba pide haiduna defense ki matangda leiba MP singi panel amadagi opposition member ahum ngasi thokre hari Agnipat scheme na wathu oiduna lebak singi mafam sin bathungna protesting satharakibani ngasi numida wairam standing committee on defense ki mifam dagi Congress MP KC Binugopal amadi Uttam Kumar Reddy amasum BSP gi MP Kunwar Dennis Alina work out toki makoina agnipat scheme gi matangda wa khanana ba phongdoki maduna chauna akaiba leibana parliamentary scrutiny gi tangai phadab lei haina yeli chairman oram na phongdoki bida meeting agenda gi mapan da leiba singdi khanaro haki pawgi agency amagi matungina oram na phongdoki bidi Parliamentary Standing Committee gi mifamda khanagadaba issue singdi sei sigi horakpada mangjauna lepkrabani member singna chairman da agnipat ki matangda khanasi yadabasi parliament pu ikaiba pibani MP singsu committee scheme adugi matangda pau pidabasi village sokpu wafam nakhi makoina mathangi mifamna khanagadaba issue gi listing semna bataksin ki adubu chairman a hiramadugui matangda khanasi haibadi yakide
Oramna opposition members sing na makoigi apamadu mifamadu khanabigi mohta parliament puthokuna khanaru soiki Parliament hiramadugi matang wa mata khanaba leite Parliament standing committee sing na su wa ngang na leite maduna Modi gi sahi sa sida legislation sing bulldoze tawra haiki Agnipat military scheme zun thada hogdokhibadagi lebaks gi mafam kayada irang thoki scheme aduna sahi mari duty tawraga sada kunga manga gi sangna makoi gi performance yenglaga force ta absorb tawba scheme adugi makhara sahi taraga trete gi kunga matui phawgi manungda leiba singbu sahi mari gi oina armed forces recruit tawba matungda ayamana graduate masum pension gi kana basing phangdana soidana retire tawgadabani hari Agnipat applicant lising kyana protest athaduna sahi mari gi service loiraba matungda makhoi gi kari sinpham paigani haiba ngangna rakhi Madugi pakomoina government duty luarba matungda makhoina apamana satkibi yai haikenasu paushna su phongdorakli atopa pawmadana lalakta first lady gi paujal pikre Masamak ki Sinpham di screenwriter ama Oiribi lal gi irang nanglaba Ukraine gi first lady Olena Zelensky tumina lerambadagi miyamang tholaktuna ma ki sakti leraba khonjel na miyamba pungning thogatpa hokre Mamang da itap tapa public figure ama Oiribi masagi sai nifugo mari surabi eduna lal horakpa matam na maki masani ge loinana sapagadaba mafam amada lotuna sayol kya lerakhi adubu mahangna miyam mamang da amukhana tholakpadagi malem gi oina pungning sumat pangamkhi sayol sigi manungda mahangna US Congress to wangang laduna hingnana ba honariba aduda mateng pang haibu apam phongdokhi Maki world da Ukrainian singi matakta sathariba terror si lephanana ba mating pangu haina phongdokhi magna lawmaker singi mamangna masamak thulaktuna Russia na soinai halaba angang singi amazing utkhi maki mapuroiba president Volodymyr Zelensky na thamari subna virtual appearance natna uba phanglaktraba matungda Zelensky na satuna US Congress ta appeal tokhi adumapu diplomacy di irai laina lakpangamde Mak masana phongdokhibada mak matam khudimakta non public person oina lakhi mangonda hen ba miyeng thamlakpa pamdi adumapu sai ani makhai gi manungda first lady ama oina mangonda ahongba kya laktuna ma ki laibakna tamlamba gi matungina miyam gi I paw faunana batanja pirakhi architecture gi graduate ama Oiribi Olena Ukraine gi mayai thangma sarukta leiba miyoi laktharuk lising yang kaina khundaba Krevi Rick City da saurakhi mafamadu maki mapu roibagi su hometown oikhi nupa nupi ani edu makoina sei taragatre sokpa matamda college amatara taminaduna entertainment industry da career horakhibani haina su pausna makhatana su phongdorakli loisilakpoina tentakna to papaw mana Ayushman Bharat Health Account crore kun gohumdoi hena semle center digit taragamari goiba identity card sing leiba Ayushman Bharat Health Account Abagi crore kun gohumdoi hena semkhre Andhra Pradesh da khwaidigi masing yamna crore 3.21 matungda Uttar Pradesh Bihar leidi haina ngasi Lok Sabha da phongdokhre aiba uwang amagi pakhum piraduna Minister of State for Health Bharati Pravin Pawar phongdokhibada aba number sing sahi kangluk khudingmaki citizen singi damak semduna KYC verification ama tawraga phanganba ngangmani hari Aba number digit taraga mari gi oiba ID na machine user sing na makhoi health record sing amadi medical investigation sing online da save tawye masigi data levas gi mafum kya da laidiba health care provider sing na access tawduna share tawbus yai haina paus na pali hausko na di myam paus matang sa lusinjarage myam puna anawbaptit ngaminasi and thank you